Maruoiba Pau Yausang kumahina lakpaga iroinana kanglagi senglaba laifam lendagi senglaba mai lauduna numit mangani chathagadaba yausang sports meet lekai da pak sanna haudokna kre Kangpokpi National Highway 2 da pochai puduna lakpa truck ama sakhangdaba singna inthuduna amang ata thokan kre Amadi President Rule gi makhada chatharakpa thiba humbagi thabakta security force na makhata na khutsukulai kaya fagat pangam kre Kurumjari ISCOM News miyang tabiri bakwai punamakpay pinki okramna taram na okchari pungjasi fawbagi maroiba pausing pizari Chahi amagi manungda amuktang lakpa yaksang kumahigi numit mangani chathagadaba yaksang sports ngasi Manipur gi tongan ba mafam singda pak sanna pangthokna ba hokre Chahi kayagi mamangdagi chatnaduna lakpa kum ngasi su yaksang gi ahoba numit asida Imphal amadi masigi akoibada leiriba tongan ba club singna konba laikai kayagi miyoi cha kayana Kangladagi senglaba mai loba laknaki Kanglagi senglaba laifam lenda laknakiba miyoi cha kayana chikna china ba ngamkhidaba ka loinana laifam len asidagi senglaba mai loduna masa masagi club ta maira adu thamduna numit mangani chathagadaba yaksang sports ki thoram asi haudoknaki Kumsi gi yaksang kumai asiga mari leinana pangthokliba chahi gi sports asina lamdam asigi naha singna mayai ka ba chinjak singdagi lapthoktuna sana khotna bagi lamda mai onsinduna aphaba khunai ama semnana ba pandam thamli Chahi asigi yaksang kumhaina lakpaga iroinana India gi President Draupadi Murmu na India gi miyam pumnamakta yaifa pauzel pirakli Pauzel asida mahakna hai kumhai asina lakpaga loinana mipum khudingmaki punsida harau tayamba amadi nunga yaifaba punsi mahing ama purakpa oirasanu loinana leibak asida punna hingminariba tongan pe state ki furup kayagi pangkhak oiraba holi gi phazaraba machu singna phattaba pumnamak aphaba lambida puraktuna nungsi chanana hingminaba ngamba oirasanu hairi Nakalama Romda, Manipur gi Hanagi Chief Minister Nongthombam Biren su yaksang kumhaina lakpada Manipur gi miyam da yaifa pauzel pirakli. Apunba gi saktam amadi harau tayamba gi pangkhak oiriba yaksang gi machu kaya asina lamdam asigi miyam gi punsida tingjang kaijangdaba amadi nunga yaifa purakpa oirasanu hairi. Amaromda Thanga Assembly Constituency gi MLA T Robindro nasu yaksang kumhaina lakpada Manipur gi miyamda yaifa pauzel pirakli kumai asina lakpaga iroinana lamdam asida khundaminariba furup singi marakta leinariba mari asi hena chesin handuna lamdam asida tangdu leitaba purakpa oirasanu hairi Bisnupur district leiriba khwaidagi chauraba laisang ama oiriba ningthaukhongi Gopinath Aptya amadi Radha Mandap na chingba mafam singda kumsi chahi gi oinasu nat ki chatnabi amadi lining laishon gi thauram ga loinana yaksang kumai asibo harau tayamna oktuna luchingba kaya yauna yaksang mai thaba gi thauram pangthokre Union Home Minister Amit Shah na pikiba pautaki matung inna Manipur gi National Highway singda haukiba tang nipandagi hauna security force ki akanba cheksin thaurang leiringai chairakta pochai puduna lakpa truck ama Kangpokpi district in National Highway 2 da sakhangdaba singna inthuduna amangata thokan khre hairi truck ase Imphal West da leiba departmental store amagi Monpak Singh puduna Lakhibani hairi asigumba thogdo kaya thoglakpa asina state asigi national highway sing asi kaya yamna safe oirabagi haibagi matangda maikai kaya dagi pendaba phongdokna rakli Manipur da President's rule leirakpadagi ngasi fawba Central Force amadi Manipur Police ki kangbo singna Manipur gi chingnaningai oiba tongan ba mafam singda thibo humbagi thabak chathaduna khusu khulai fagat bagi thabak sing akan ba moong da chatharakli
ꯍꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈꯤ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗ ꯃꯦꯒꯥꯖꯤꯟ ꯌꯥꯎꯕ ꯕꯣꯜꯠ ꯑꯦꯛꯁꯟ .303 राइफल अमा इंसास LMG मैगजीन तरा इंसास राइफल मैगजीन अमा BP हेलमेट तरा हुमदोई अमदी BP जैकेट कवर तरुक यावरी अतोपा ऑपरेशन अमदना इम्फाल ईस्ट की सनासाबी अमदी थमना पोकपीदगी BP प्लेट मरी हेलमेट अनि एमुनेशन बॉक्स अमा BP जैकेट अमा अमदी केमोफ्लाज यूनिफॉर्म सिंग यावना तोंगान बा टैक्टिकल गियर सिंग फागतपा ngамखी मयुमदा हंजनबा यादना रिलीफ कैंप ता लेरिबा इमुंग कुंथ्रा रोम रिलीफ कैंप तगी अमुक कक्थलकपदगी लेफम लेतबगी फिबमदा लागले हानगी युमदा चंगबसु याद्रिंगै रिलीफ कैंप तगी अमुक कक्थलकपासी ऑफिसर सिंगी मयुमदा चंगसिलगा लेसिल्लो हाइरिब्रा हाइना कांगचुपता लेबा पंचायत घर अमदी लनाई संगलेन सिंगदा चंगजदुना लेरकलिबा मियोय सिंगना पेंदबा फोंगदोखरे वाफम असी इम्फाल वेस्ट डिस्ट्रिक्ट की मनुंग चलीबा कांगचुपता लेबा पंचायत घर अमदी सलाईगी संगलेंदा लेरिबा इमुंग कुंथ्रा हेनबना पावगी मिफम अमा पांगथोखिबा दुदा फोंगदोखिबनी पंचायत घर रिलीफ कैंप ता लेरिबा अंगोम थोइबी कौबी नुपी अमना फोंगदोरखिबदा मणिपुर दा थोकलिबा इरांग असिदा मरम ओइदुना कांगचुप की अकोइबदा लेबा युम कया मई थाखरे युम कया अमना कुकी सिंगना कापथोरकपा नोंगमई अमदी बोम सिंगना कापथरकपदगी अतेक अकाई थोकपा अमदी लेबा यादबगी फयेंग हाई स्कूल दा हांगलिबा रिलीफ कैंप ता लेननबा चेलखिबनी अदुबु फयेंग की रिलीफ कैंप अदुदा लेफम चंदबदगी पंचायत घर दा लेरखी मतम अदुदा लेंगाकी माइकैदगी इंटरनली डिस्प्लेस्ड मेन पर्सन्स IDP सिंगदा पीबा खुदोंचाब सिंग अदु फंगबगा लोइनना लान लोइदबा मरमना मयुमदा हंजनबा यादबदगी मफम सिंग असिदा लेरखिबनी हंदक इखंग खंगौदना खुदोंग थीबा मायोकनरिबा फयेंग हाई स्कूल दा लेरिबा इमुंग सिंगदी रिलीफ कैंप दा लेरि हाइदुना ममिंग कखिदे अदुबु फयेंग की रिलीफ कैंप दा लेफम चादबदगी पंचायत घर अमदी मसिगा थंगनरिबा सलाई के फार्म हाउस दा लेरखिबा इमुंग कुंथ्रारोम हेनबदी करिगुंबा अमता खंगहलंबा तौदना रिलीफ कैंप ता लेरिबा अदु कक्तत पिरखिबनी मसिना अवाबा कया नंगदुना रिलीफ कैंप ता लेरिबा मियोइसिंग असि रिलीफ कैंप तगी अमुक कक्तत पिरखपा असिना कदाइदा लेयु हाइरिबनो लंबी सोरोक तो थोक्तुना पिदोलबा अमगुम लेगदौरिब्रा नत्रगा लेबा की फमनाइबा ऑफिसर सिंगी मयुमदा चंगसिंदुना लेसिल्लु हाइरिब्रा असिगुंबा थौंग असिना नुंगाइतबा कया पोहल्ले ममांगदा लेंगाकना सखंगदुना IDPS सिंग असिदा चप मानना खुदोंचाबा पीबगा लोइनना अवात अपा सिंग येंगबिरंबनी अदुबो हंदक चथरकलिबा थौंग असिना वारौबा पोकले कांगचुप की अकोइबदा कुकीना नोंगमै कापथरकलोय मखोय लोइना कापथा हलोय मखोय लोइना तखाइरे सोकलगा लेरिबा युमसिंग सेमजिनबिरगा रिलीफ कैंप ता लेरनु हाइरगदी हराव हराव चचखिगे मधुसु नतना रिलीफ कैंप तगी कक्थलकपसिदी सीखरो हाइबगा चप मानै अथुबदा मरी लेनबसिंगना मियेंग चंगदुना मयुमदा चंगबा याद्रिबा फावबा रिलीफ कैंप सिंगदा लेहनबियु हाइखी नाकल अमरोमदा फयेंग हाई स्कूल रिलीफ कैंप ता लेफम चंदबदगी कांगचुपता लेबा सलाईगी लनाइफमदा लेरखिबा निंगथौजम माइपाकपिना हाई रिलीफ कैंप ता लेरिबा इमुंग कुंथ्रारोम हेनबा कक्थलकपा असिगी मतांगदा कक्थत पीदनबा इम्फाल वेस्ट की DC दा खंगनबसु लेख्रे अदुबु ngasi फावबा करिगुंबा थबक अमता पाइखत पीदना लेरी रिलीफ कैंप ता लेबा याररो हाइरगदी कुकी सिंगना अटैक चथरिबा इरांग लोइसंदना लेरिबा असि लोइसिनबगा लोइनना कांगचुप की अकोइबदा लेरिबा अटेक अकाई थोखरबा युम सिंग अदु निंगथिना सेमसिनबियु मयुमदा लेजरगे मदुनतना इरांग लोइसिलबगुम रिलीफ कैंप ता लेबा याररो हाइरकपा असि वारिंगै चैरकता हेन अवाबा पीरे कांगचुप की अकोइबदा स्टेट अमदी सेंट्रल फोर्स सिंगना लेसिलिबनी मसी इरांग लोइरे हाइगदौरिबरा अथुबदा मखोइबु रिलीफ कैंप तगी लौथोकलिबा अदु हंदोकपियु सुफम नोंफम लेतदना सेन थोक्तदना कगाउनरिगै मरक असिदा हेन अवाबा हापा तोकपियु मणिपुर की चीफ सेक्रेटरी इम्फाल वेस्ट DC यावना मरी लेनबसिंगना मियेंग चंगपियु हाइखी यूनिवर्सल फ्रेंडशिप ऑर्गेनाइजेशन UFO ना स्पॉन्सर तौदुना चाही खुदिंगी यावसंग हौरकपगा मरी लेनेना चथदुना लाकपा द कल्चरल हॉलीडे पीस कैंप थौरम ngasi UFO गी जनरल हेडक्वार्टर
Jinglung Kokta Haudokre. Tauramatuda former Minister Vijay Koizamna Iputo Pakhangba Yekpa Malemgi Firal Chinkhat Kibaga Loinana UFO gi members singna Iputo Pakhangba Yekpa Malemgi Firal gi mafamda Ikai Khumnabus Utki. Tauramatuda Thongzu Assembly Constituency gi former Minister Vijay Koizamna Athoiba Mithunglen State and National Awardee Professor Dr. K. Bhaige Chandra na Thauram Mapu Dedicated Legal Services Council Manipur gi Chairman su oiriba Advocate Dr. Khairakpam Iboyaima Imphal Review of Arts and Politics IRAP gi Editor Pradeep Fanjaubam Kakching District United Clubs Organization KADUCO gi General Secretary Advocate Tilaki Amadi Khongthang News ki Editor Wangkhemcha Dhamendrona Akhanaba Mithunglen Singh Oina Sarukyaki. Tharamaduda Akhanaba Mithunglen Oina Sarukyaki ba Imphal Review of Arts and Cultural gi Editor Pradeep Fanjaubam na Fongdokibada Society Amaling na Leihana Bohonabada Ahongba Lakpa Haibasi Maru Oiribani Ahongba Lakpa Sida Aikoina Karamna Semdok Sadokani Haiba Si Khangba Mathautai Aikoi Hana Leiramli Haidunasu Lengtok Lengsing Khara Yaudrabadi Tekpa Yaurakani Maram Matamgi Nonglay Nungshitna Lakpa Matamda Upal Atay Teklabasu Wa Haibasi Madi Tekpangamde Maramdi Wa Haibasidi Lengtok Lengzin Naiba Pambi Amani Hairiba Lengtok Lengzin Naiba Asina Society Amada Ling na Laheli Haibasi Kangalibani Hana Lairamba Society Sing Asi Karamna Sikhibano Hairabadi Lengtok Lengzin Haitaba Maramna Sikhiba Ayambani Haiki Nakal Amaromda, Khongthang News ke editor Wangkhemcha Dhamendrona Fongdokibada, Iramda Masida Lairiba Miyoi Kayana, Mikha Poningba Amata Yaude, Aduga, Mipum Khudingmak Mikha Poningdrabasu, Mikha Ponanaba Silakpa Miyoi Kaya Amasu Yauribani, Masigumba Kaya Asibu. Ngak Thokna ke Hairabadi, Aikoi Khudingmak Amata Oina Punsinba Haibasina Pambai Ama Oiribani, Itak Thongba Ahalaman Singna Takpirambada, Mathematic Culture Asi. Tasinduna Chatlabadi Afaba Oigali Hairami Makoina Takpirambada Wakal Manaba Singh Tinsin Nabatamgadabani Aikoi Punna Uchekum Chakta Minaduna Afaba Khudingmak Loksinba Amadi Tinzillaga Apunba Amasagatpa Haiba Si Ahalaman Singna Takpirami Laibak Asibu Mangnanaba Amadi Lekha Tananaba Sinba Adugumba Patraba Singh Adu Haidokduna Tongana Thamkraga Afaba Wakalon Amaga Pulakpa Matam Aduda Pukai Thanba Laibak Ama Oirakani Adugumba Afabana Yom Labasing Aduna Miyam Amuk Yen Thoklabadi Afaba Kunai Ama Oihali Haiba Asimasu Ahal Singna Takpirakibalai Maramaduna Lakada Batungi Mirolda Afaba Taubagi Wakalon Ama Thamlaga Mamangda Soikiba Kaya Laikrabasu Hauzik Oiriba Pibam Asidadi Aikoi Kari Tausige Amadi Kari Khongthang Laukhat Sige Haibadu Khallaga Inkhalak liba Naha Singna Thabak Oina Hotnaba Mathautai Haiki. Family the boy is Zani Lede. Zani is the Moina Tahi Amani, the Mali, the Luina of the Gar, Moina Tahi, the Surkan, Luina, Canada. I find the Sweet or Misia or in a lean and like answer the Imun Kaini. Right over a place who Maramata societies in Linglessly only come from Chekadoni. Chekasu. Lengtholington really change the sea, Homola by sea, King of Potamina, Homolakas and a quiz of minor quite hungry to get. I was at seas, high Baduga, Honokas at the phone, not the one of Huggy, Honey Films, named about Aduga, Humon Poposu, Humon, Sina Huggy, Zillion, and I have a society the way. Mobile culture like the rules of the Hore, mobile head like the Hello, Heaven and Anna Home, Ipatu Hello Kore, Imadu Hello Kore, Iputu Hello Kore, Hello Kore to the day, suddenly mobile, like Hore, other people by trying to target the culture, like Mami, Daddy had a no idea of the lady, and they see that if I no be the take on, shouldn't be over the if I send over the, and you want to cover the vehicle culture of the Akogi not culture, Akogi preserve the Minna machine in the river, Pacha, Sin now 5 responsibility among Pangala Shalakunaga, Akoi Tamatano, function given a pick up the whole of it, no problem for the Minaga, Akogi, Papa, culture in Lengay, Papa, not to run a Gamulega, Malemda, Correct and Shut, Ocean Canariba, and the Baki Puari, Gain of Puari, and Shema of the one of the, I quit put it on the Download and the Shema from Jaga beyond the intention.
Miyamna Nongmai Pandit Haina Khangnaba Scholar Amadi Literary Critic Professor Nongmai Themtombi Singna Tha Sikitang Tarani Thoida Ikhang Khangogdana Lekhidabada AIYF AISF AIPSO Progressive Writers Association Manipur IPTA Amadi Manipur Lomi Luki Apunba Mifam Ama Pangthoktuna Lekhidabagi Mafamda Awaba Phongdokre Langon Iboyaimana chair lauduna ngasinung thilpung ahum taba matamda Imphal iraban bufanda pangthokiba mifam aduda tinkhiba tongan balup ki thomi singna leikhidraba ki thawaina papugi mafamda ingna chikna leikhina minute ani tumina leptuna awaba phongdokhi mifam aduda sarukya khiba singna Professor Nongmai Themtombi Hiram Khuding Mayon Chumlamba Tanglaba Mapari Amani Mahakumba Tanglaba Mapari Ama Mangkhiba ba haiba asi lamdam asigi su chauna mangzabani hairaduna imung manungi awabada su sarukyari haina phongdoknakhi Loisilakpada maruiba pau amukhana thamjari Yausang Kumaina Lakpaga Iroinana, Kanglagi Senglaba, Lifeam Lendaki Senglaba Mai Lauduna, Numit Mangani Chathagadaba, Yausang Sports Meet Lekai the Parks and Nahodokna Trade. Kangpok Pig National Highway 2 da Pochai Puduna Lakpa, Truck Ama Sakhangdaba Singna, Intuduna, Amang Ata Thokan Trade. Amadi President's Rule gi makhada chatharak pathi bahumbagi thabakta Security Force na makhatana khutsukulai kaya fagat pangamtre. IS Communist na santok chaba Manipuri pau pungja sifau bagi oinadi matang swaisal loisinjare makhata ba pau singidamang IS Communist bodamak niyeng ta tuna review.